New Delhi ki Jantar Mantar amadi Parliament mamangda hingsa yaudana khongjang changsin khiba nahasing Security Forces na yamna tamthiba mawongda phuba chaibagi thabak chathakhiba thawong ado yaningda ba phongdoktuna MPCC gi President Okram Ibobi amadi CLP leader K Mega Chandrana luchinglaga Manipur gi Governor Ajay Kumar Bhalada point mari yauba memorandum ama pishinkre Security gi ka henba thawong ado yaningda ba phongdoktuna ngarang opposition gi leader Rahul Gandhi amadi Priyanka Gandhi na luchingduna Prime Minister Narendra Modi ki official resident mamangda protest chathabada Delhi police na luchingba sing phajin khiba amadi ka henba thawong kaya chathakhiba adusu yaningdaba phongdokhi ngasi Congress party ki team aduna Imphal ki Congress Bhavan dagi Lok Bhavan phauba khongchat ama chatlaga Governor Ajay Kumar Bhalada point mari yauba memorandum adu pisinkhibani ngasi changsin khiba khongjang aduga mari leinana MPCC ki President Okram Ibobi na hai democracy chatpa leibak amada yaningdaba phongdokpa haibasi citizen amagi democratic right ni ngarang leader of opposition Rahul Gandhi amadi Priyanka Gandhi phajinduna thamkhibagi thawong adu democracy muthatnaba honarakpa thawong amani NEET exam paper leak oibadagi mahairoi kayana suicide tawduna thawai mangkhiba aduda January-ba miyoi singi mathakta akanba action laukhatpiyu loinana mathau masak khangdraba Education Minister Dharmendra Pradhan resign tawgadabani haiduna Rahul Gandhi na changsin khiba khongjang adu yamna democratic oiba khongjang amani masida Delhi police na chathakhiba thawong adudi dictator gi thawong ni BJP lengak asi parliament ta laurabasu mana tadre wa hanglabasu khumdrabanina democratic oiba khongjang changsinba natana atopa lambi leitre NEET paper leak ki matangda parliament ta discussion tawsi haiduna Rahul Gandhi na kayarak laurabasu mai leithoktuna tashinnadana leiramba adu haujikti Rahul Gandhi gi akanba pressure da discussion tawsi haibadi yakre tha asigi kunda leibak asigi naha singna changsin khiba khongjangda police na phajin khiba sing adu khudakta thadokadabani haujik state asida leiriba lengak asisu center da leiriba BJP lengak ki dami government ni makhoi oinadi democracy gi wahan thok leite miyam gi kholauta de yaningdaba phongdokpagi rally natraga protest ama tawba phawba thugainaba honaduna leire akhoi gi tunglamchat asi kari oigani haiba tamba ngamdaba phibam amada leire haina mahangna phongdokhi ngasi governor da pishin khiba memorandum aduda yauriba point sing adugi manungda Education Minister Dharmendra Pradhan resign tawba tattana thokliba exam paper leak ki matang parliament ta discussion ama tawba Delhi protest ka mari leinana Delhi police na mahiroi shingi mathakta FIR pankhiba sing handokba amadi Manipur kan bahaiba wafam yauri protest dharna tawribasi marakta mayam ju hena khangbirangani Manipur kanba shape Manipur haibasi so always yaubone any issue da shape Manipur haibase simasu adum yaubone aduna masigi mayam chingsi akoi huji honorable governor gi through da akoi memorandum chi pisan jarubani aduni akoi mayam akoi sangna protest dharna si tawningbani adu government sina sisu government sisu agi dami government no sire leiba government che sinasu democracy gi wa leite moida moina yadabdagi akhoi mayam ama ado mayam su ubri dungai akhoi protest dharna peaceful protest dharna bhobo yasalaktre ba and where will be our future Manipur gi future se karino haibase tambangam dabagi phibam da leire haiduna akhoi sugumba memorandum che pisan jarubuni honorable governor na haibase akhoi noina pisaliba memorandum sigi matungina koi tawaya ba action lowa ya bangai koi launa na ba tawjege na man hai